Handak nong leptana churakpana Jiribam district ki mafam kayadasu ising thumbaga loinana Jiri Turelda yum mari Taothakhre yum chani kullom ising Thumjinkhre pawasina hai DC amadi SP yauna ichau thokpa mafam singda koina chatuna yengsin khibaga loinana Jiribam gi ichau gi phiba masi yenglaga tongan ba mafam tarukta relief camp hangkhre ising Thumjinba dida yaukhiba Jiribam gi barak circle gi Butangkhalda yum mapan Sotobekrada yum tarataret ising thumkiba mafam sing asidadi hauzik fawba relief camp hangba laitri amadi district administration gi mateng ama fawba phangdri haina khunja singna phongdoknarakli Jiribam gi khwaidagi hena sathiba mafam asi Jiribam gi kamranga muslim khun asini khun asida leiba yum mari Jiri Turelda Taothakhre yum mari fudara manga isingna Thumjinkhre masina maram oiraga kamranga muslim youth club amadi kamranga government aided LP school da relief camp hangdokre Jiribam Municipal Council gi Ward number 1, Ward number 3 amadi Ward number 4 gi ising Thumjinkhre punna yum kuntra manga gi miyoi sing Ima Market Jiribam amadi Kalinagar Primary School da relief camp hangduna lairi Yiming El Samarendra Singh aya hoji ko Hilga GP gi chairman ori administrative committee Hilga GP gi chairman moiri longarang dagi haunai ko gi turen gi sing imai si wong khalap dagi ko gi kamangkha muslim hairi ba khungang village sigi yum humbu mu hoji chawrana ising na thu hi badagi ko mafam sida ko gi Jiribam gi DC gi make digi ko rili kama hoji kamangkha muslim school gi LP school amadi club siga ko gi relief camp ma DC gi makha ko relief camp ma hangdok sare aduga loina na ko gi Jiribam gi ba SP sing OC sing hamasu SDC SDO DC masama su komida to nam hunji yin se mirame aduna ko DC na to ga relief hangjaram bani asita sunata na ai ko gi legang si hai ba ham siga su ai gi area hirda je pi mung da lei ba siga su ai ko hoji ri yum mari ma su ai ko ising na thungare masigi su ko na legang pi upper primary school dai ko relief camp ma ko DC gi makha tawraga hangjeri aduga Jiribam da leiba department mayam su lakpiduna electric khangde PhD khang department lak mayam lakpiduna ko gi lipsing gi awat pasing jing sin mirami ai ko gi awabat Jiribam gi awabat tari matam sida ai ko mayam amana mat mating pang ko person pina dana ko gi awabat tari mayang simu mating pang mina si hai base gi sai gi thamja